MLA Marigi disqualification case के hearing था असली तारा निथोइदा चथरगनी हाइना स्पीकर की ट्रिब्यूनल ना खंगहनख्रे मणिपुर के लालहौलुप सिंह खुद थोकनबा प्रॉक्सी आर्मी ना हाइबा लानमी तारा की असीबा हकचांग लमहांगदा कुइना तादुना लेरकपदगी पोलोइख्रे हाइरी Sexual Harassment of Women at Workplace Act की मखादा अथुबदा कमिटी अममम सेमनबा नोनेगी डिस्ट्रिक्ट मजिस्ट्रेट ना ऑर्डर अमा थोख्रे अमदी नॉन लोकल अनि किडनैप तौबदा चेनबा मियोय अमा फारे तोंगान तोंगान बा अतोपा थौदोक सिंगदा खुत्सु खुलाई ब्राउन शुगर अमदी WY टैबलेट सिंगसु फागत पंगमख्रे ISCOM Manipuri Pamit Yang Tabiriba Pumnamapu Taramokshari Amadi Pamucha Kaina Pijari Tha Asigi Taramathoi Faubagi Manungda disqualification case Lairiba National People's Party NPP gi MLA Marida Manipur Legislative Assembly gi Speaker gi Tribunal na che thaduna case asigi matangda masa masagi comment amamam tha asigi tang taramathoi faubagi manungda pisilaknaba khanghankhre haina Manipur Legislative Assembly gi Secretary K Mekhazit na thadorak cherol amada khanghalakli cherol asina makha taraduna NPP gi MLA mari gi disqualification case asigi hearing tha asigi tarani thoida chatharagani hairi disqualification case lairiba MLA mari adudi Mayang Lambam Rameshwar Thongam Shanti Irengbam Nalini Amadi Janghemlong Panmaini Makhoi Mari gi mathakta Congress ke Hareshwar Goswami na mamangi thada petition ama thangalakpadagi Speaker gi Tribunal na notice ase thakibani hairi Hareshwar Goswami gi Council Oiriba Bhupenda Ningombam na Hiram asigi matangda phongdokibada NPP gi National President Conrad Sangmana BJP na lichingba Manipur laingakta mahaki party asina support tauba tokle haina mamang chahi gi November tang 13 ta haikiba leikhrabasu Chief Minister Nongthongbam Biren na kokhiba ruling MLA singi oiba mifam amada saruk yaki disqualification gi petition asi maru oina hairiba NPP MLA mari asina party na Manipur laingakta saugat patok laba fauba makhata na saugatuna leibagini hairi Chahi asage January 19 tagi proxy army sing ni haibak singna Kamjong district amasong Kabo Tampaki lonaba mafam Manipur ge lalholup singi base camp amada landaraktuna February mari fauba nakal anida akan bamawongda khut thokna ki haina thazaba yaba pau amana hairi pau asage matung innadi landarakpa changlakpa proxy army ni hairiba sing adugi manungda Manipur ge lalholup singi lanmi singna handuna kapada sikhiba singi hakchang lamhang tumhang da taduna leibadagi asiba hakchang tara khomjinduna potloikhre hairi nongmai maruna panbadagi soktuna chatpa ngamdaba konna siduna khara lapna taduna leiriba asiba hakchang singsu leiri haina pau asina hairi nakal animaktagi changsinnaba khudong chadaba mafam oibana hakchang sing adu lokhatpa ngamdabani amadi nakal animakta lal khara lepna khrabasu marak marakta lapna nongmai kapnaba drone dagi bomb thadanabadi hojiksu makha chathari maikai animak khara handoknaraga fibam semna dona leiri loinana Kabo Tampaki tungchoda proxy army gi asiba hakchang yankhai muksu leiron chanki haina pau asina hairi Kumja lishing ani supna kulhumdoigi me tarani thoida Supreme Court na thokiba order amana lainga ki loishang sing amadi private companies singda sexual harassment of women at workplace Prevention Prohibition and Redressal Act 2013 Gimakada Internal Complaint Committee ICC amamam sem naba khanghan khraba matung order ase makhata na nonegi district magistrate na district asigi oina so hairiba committee ase sem naba mari leinaba lainga ki loishang sing amadi private companies singda khanghalakli order asigi matung inna government
public amadi private sector da leiba unit khuding makki mari leinaba miyoi singna hairiba committee ase semle haibegi ayiba cherol ama district magistrate ki office ta lakliba February gi tang tara faubagi manungda pisilaknabasu khanghalakli khongthang ase thabak mafamda nupi employees singi damakta cheksin thawrang lokhatpagi saruk ama oina paikhatpa thawrang amani hairi Imphal East ke hatta da leiba public hospital manaktagi non local ani kidnap tawkhibagi thodokta chenabani haiba miyoi ama Manipur police ke kangbu amana tha asigi tang manga da faba ngamkhre hairi farba miyoi adudi Imphal East ke hangang police station gi manung channa leiba kairang hangang khong dagi MD Anwar Hussein chahi nifuma thoini police ge fangba pawgi matung innadi MD Anwar Hussein Assam gi Dhubri da leiba Kanaimara Part 2 dagi Rintu Mina chahi kuntraga taret amadi Assam ge Gazbari dagi Montu Sheikh chahi kun hairiba non local ani asi kidnap tawbada chenaba miyoini MD Anwar na kidnap tawruraba non local ani adudi police na tek takaidana rescue tawba ngamkhre hairi Lamdam asida thokliba irang ase laksinanaba Manipur police na paikhatlakpa cheksin thawrangi saruk ama oina ching amadi tampaki chingnaningai oiba mafam singda thiba humbagi thabak makha chathari haukiba pung kunmari gi manungda security force ki apunwa kangbu amana chathakiba operation amada Kakching district ki Wangu police station gi manung chanba Wangu Mamaiching amadi Nongyai Hill range tagi kutlai amadi bomb kaya fagat pangamkhri Fagat laba kutlai sing adudi single barrel gun ama ahangba magazine amaga konana SLR rifle ama 36 HE grenade ani tear gas grenade ama tear gas shell ama amadi IED ani ni Amaromda security force ke kangbu amana ngarang Bishnupur district ke Fogak Chow Ikhai police station gi manung channa leiba Kwakta Pangal Lamkhai da leiba Anita SGD high school dagi miyoi ama brown sugar kilo amaga gram nifuma thoirom ga konana faraba miyoi adudi lilong litan makhong dagi MD Tajuddin chahi kunmapanni miyoi asidagi 4-wheeler ama amadi mobile phone amasu fagat lihairi Nakal amaromda ngarang more gate number 1 manaktagi security force ke kangbu amana miyoi ama masing yamlaba WY tablet ka konana fabangamkhre farba miyoi adudi Churachandpur district ki Songdo village tagi Jamkholon baite chahi nifuni miyoi asidagi punna kilo ama makhai hen nalumba WY tablet yauba packet taret mobile phone ama amadi 4-wheeler ama fagat pangamki Tha asigi tang manga da Janims da security oina masagi mathau taururaba matung yumda halakbagi lambi da masak khangdaba singna nongmaina kaplambagi mayokta Imphal West ke manung chanba National Game Village John 4 da leiba Lairembi Leikai Maitai Langol gi community hall da lamdam adongi maira paibi amadi soktuna leiriba kritingan ba leishang themgi apokpi amadi Relief ta Langol gi relief camp ta leiba inmate Singapunna wakat mi famkre panbaya badi tha asigi tang manga gi numidang pung nipan ga minute kontra khara helakpada Churachandpur Mandop Laikai dagi haujikna Langol da hangliba relief ta leiriba leishang them kritingan bana thabak tagi halakpada masak khangdaba singna fu chaiba tawraba matong makhongda nongmaina kaplam laga hundok lambani thodok asigi matangda thongak Lairembi Mashaigol apunba nupi lupki secretary Soren Shangbam Regiana haujik chiraba matam asida aikhoi mashel amaga onsinaduna khatnaba chainaba amadi nongmai kapnaba ase matang yamna chade hairaduna atopa furupna kari haina khalamgadage haina mari leinaba singda hanglakli amaromda kritingan bagi apokpa mama nasu thodok asigi matangda pendaba wafam kaya fongdorakli Ngasi
wakan famjariba si haukiba February tarik manga yumsa kaise numitki numidang pung mapan taba duaida mairasing asidi ilap laptana sakhangdaba singna akoigi famsida Churachandpurdagi lanjen narakpa lanangaga koki narcoterry singi landu koigi May 23 2023 May tang 3 de horkiba landu nangaga ay makai mai thadok pigidana selaktuna sida sawai sida koi laikai sida koi iramdam sida saidang bam lau jana laijariba koi sa singama mapu pubiram badana tana makhona sunomaina kapiramba adugumba yamna nuaitaba ojiki jireba matam masi tanja sida koi masien isa singakto ko ire isa ngata sma onjinna ga amanda saunaba punaba chainaba nomai kamnaba si koi yam tawadam tangam sadaba yam penjadaba nuaitaba mi atopana koi fui basu kai no haina khalam gadagi haina khamde kai jaba ma phaujaba ima singna Churachandpurdagi ne koi lan selaga sida tangjaraga leibani adu ai icha amma khaktani mana suraga jo koi saban adu mai ma sulaite adu mai nupi huji mai ko mi tha jo phatri bani adu smaina lambi lam khangda natraga smaina sumna loina wari sanaraga thopani नोंमैंने खापा माय बसे मम्मा आई तमो याम पेंदे याम से नुआइजते अदो मतुम मिदि सुमबसे अमोना तोबिगनु अदुना वरी सानरागा मागी मंगोंदा मोइना नुआइता बलैरगा सु वरी सानरागा लोइना थोपा ngатani अदुगा मंगोंदा सुमाइना तोबसे याम दि नुआइते मतुम अमोना तोबिगनु Kumja lishing ani supna kulhumdoigi May 3 haurakhiba irang asina lanjen naduna leita laira amadi awa ana kaya khangduna relief camp ta leiriba Churachandpurgi family land dagi kritingan ba leishang them chahi kunipan apokpa leishang them angau tha asigi tang manga da janimsta security oina mathau tawruraga halakpagi lambida sakhangdaba singna nongmaina kaplambagi thaudokpu Meitei society Churachandpurna khwaidagi awangba thakta yaningdaba fongdorakli aranba kaya leidunasu sengdoknabagi tanja ama pibidana relief camp ta leire karisu tawba ngamloi haibagi matagom khut hekta thaba asi pangdabagi thawongni chenariba miyoi sing adu athubada leingakna aingi oiba thabak lokhatpiyo haina society asina wakatlakli aroibada maru oiba pau amuka hanna pijari NPP की MLA मरी की disqualification case की hearing था असगे तारा निथोइदा चथरगनी हाइना स्पीकर की ट्रिब्यूनल ना खंगहनख्रे मणिपुर के लालहलुप सिंगा खुद थोकनबा प्रॉक्सी आर्मी नि हाइबा लानमी तारा की असीबा हकचांग लमहांगदा कुइना तारुना लेरकपदगी पोटलोइख्रे हाइरी Sexual Harassment of Women at Workplace Act ki makhada athubada committee amamam semnaba nonegi district magistrate na order ama thokre amadi non-local ani kidnap tawbada chenaba miyoi ama fare tongan ba atopa thaudok singda khutsu khutlai brown sugar amadi WI tablet singsu fagat pangamkhre Pungja se fawbagi oinadi ISCOM na sandokchaba Manipuri pau matangas da lojere makha taba pawgi damak ISCOM mityang tado na lebiyo